Loyalam E-PAO tabi bakutimapu hydransus midana namidangi po pizari aham da pantabi headline. Relief camp to Leribisingi Masagi Mayum da Hanjandri Poverty Manipurda Santi Hanjalele Highway Yaroi Hina Bimona Fundo Cray. Nongmai Tem Alex Bu Makonda Nomina Kaplambada Chenaba Singi Matakta Matik Java Exxon Logat Biu Hina Apopimana Fundo Rapli. Langpok district Laminari ba community singi marakta hen nungshi chana ba phibam purangna ba chaklen yauna mi phapang thokre pau sanduk na pijari relief camp ta leriba singi masagi mayumda hanjandri phawadi manipurda santi hanjale habi yaroi hana bimona phongdokre Kanglop ki Iraq na maram oiraga lanjenaraktu tongan ba relief camp ta leribisingi makhoi masa masagi mayumda hanagum hanjinduna tangdu leitana leitriba phawdi lamdam asida santi leire habi yaroi haina inner manipur parliament constituency gi mp dr angomcha bimol akoijamna mahaki account da video footage amaga loinana thadorkiba warolamada phongdorakli lamdam asida luchingba kharana santi hanjilakle haina phongdoliba wafam kaya busu mp dr angomcha bimol akoijamna yamna kana react toraka Bharat ki Prime Minister Narendra Modi amasung Union Home Minister Amit Shah na Parliamenta Manipurda Santi hanjalakle haina phongdoki ba wafam adu IDP singna hojik awang ana khangliba punsi mahing asibu na thairaga miyamda uchaibani wafam asi Parliamenta Prime Minister na soidana phongdorak pai yai haina su mahang amamangda phongdopa lekhrabani haukiba chahi lisingani kulhumjoi gi me ahumda Chuchamburda chakkiba rally amagi manungda Anglo Kuki War gi get mai thaki haiba wahaudagi thoklakiba wathok asi chamamna ba kaya Gera du kanana kamdona mai thakibano irang asi thawoina na thokhanaba agent khara logtu naraga mai thari bara haibasi achauba wahang amani hauji phaba masi gyan tana na leiri thawong adu divide and rule policy sizinaduna chathakibra Torbungda yum kaya mai thakiba aduda kuki khulai paiba kaya phongna ui makhoi sing adu kanano haiba hojiksu khangdokna honadri kangnoki irang hek thokiba nongan bada state asida henba central force kaya tharaktuna irang asi lakshina ba honarabasu hauji phawa irang asi mapung phana lakshin bangamdana leidi Irang asi lakshinaba henba central force kaya thadaraktuna official kaya sindok sinjin tawkiba aduna mangzawnana irang asi thokani habagi information makhoida laikibra torbungda kuki khulai pabisingna phongna chathakiba thodokshing adu urubadagi irang asi khangchaw chaw thorakibani haina phongdoladuna kangnuki irang asina maram oiraga yum kai kaya mai thakiba miyoi kaya awa chaitheng kaya nangliba asigi tekchak lengangna purei haigadoribra haina pendaba phong kaya phongdokhi loinana thokliba irang asi central lengana loishinabagi honabagi mahutta prime minister amasung union home minister na irang mapung fana lakshin mangamle haina parliament amasung shwaida miyamda uchabagi thawong kaya chathariba asidagi miyam mikap nahumsingna laisi haina ampina miyamda Jackson Waro kaya phongdorakli Moirang Tem Alex Bu Makhongda Nomaina Kaplambada Chenaba Singi Mathakta Mating Chaba Action Lokhatkapiu Hain Apopi Mamana phongdorakli Tha asgi kunithoi da kumbi kenrugi manung chanba saiton gaithel da pangthokpa iseng nongmai gi thoram ama yengba chatpada sakhangdaba singna oi thangba makhonggi khujengda nongmaina kaptuna sokhalamba kumbi municipal council gi ward number 5 ta leiba nongmai Tem Alex sahi kulhumdoi apokpa achaugi Thaudog asida chenaba khudimak sarkar amasung mari lenaba singi makedigi mara leba sing athubada faduna ain gi oiba chairak pibiu haina victim asigi apopi mama Moirang Tem Binesori na phongdokhrei ngasi victim asigi mayumda sagai gi ahallaman sing yauna pangthokiba pawgi mifam amada and Vinesori na makhatana haikibada mahaki machanupa asi bakery da thabak shuba yauduna imungi leita laira puriba misagamani October 22 gi numedang da Saiton Bazar da pangthokpa isei nomai gi thoram adu yenglusi haina mamanaba kharana hoduna chapmina khraga numit adugi numedang athengba pung 12 taramdai da sakhangdaba singna mahapu makhongda nomaina kaplami haiduna yumda pawpiram khibani mahapu nomaina kaplamba matam aduda manak nakna Police ki kangbu shutlai karana mahapu kari maragi damak nongmaina kaplam libano habadu atubada singdokpirau Alex na nongmaina kaplamba matung mari lenariba ikai police station da pau piraba matung police ki kangbu amana mahakpu Bisnupur district hospital da laikanaki adubu phibam thina sokpana Janims da refer tawki makhatana amuk Janims tagi Rims hospital da refer tawraba matung hojikna Siza hospital da operation pangthonaba thorang tawraga leri doctor gi maikedagi operation asi amuk khakta da pangthoklaga yaroi ka hena sokpana operation anirak ahumlak pangthokani laita laira oibena sel thungi awawa mayokna badanatana karigumba mahaki machanupa asi shoinaiba tarabadi mahaki amasung imung manungi phibam oigadoribano haina thamoi shokna kaptuna pawtamki
Kangpokpi district leminari ba community singi marakta henan si chana na fibam purakna ba chaklen yauna mifam pangthokre. Kangpokpi district leminari ba tongan ba community singi marakta henan nungsi chana ba fibam am purakna bagidamakta cycle kendragi MLA how kholat kipgena yumbu oidona chaklen yauna mifam ama ngarang pangthokre. Mifam aduda Kangpokpi district ki manung chanba henbung amasung Sadar Hills ki tongan mafam singda khundari ba Rongmai Naga village leaders sing Sadar Hills Chiefs Association ki mihut sing amasung Cookies do community ki mihut kaya su yauki mapung oina mifam aduda Chongloi Parengwa Singai Namdai Nungang Namching Namthanjong Khonglong Patu Pongshinglong Pondainjong amasung Wainem Kholgi Chief Singshu Saruyaki Chaklen yauna pangthokiba mifam aduda political social natraga communal agenda gi wafam ama takhana khide mapungaina leimakhong phawrga chaliba Kangpokpi chu Jampur road ki paringda yumthangnana na khundari ba tongan toamba community singi marakta ukai khumnaba cooperation pinaba afhaba thabak thoram singpuna paikhamina bagi matangdani mifam asigi mangoina na MLA asina su mamangda hariba lambi paring asida leriba Liangmai village chief amasung chairman tarani thoga puna mifam pangtothuna kendra aduda punna nungsi chanana lamina bagi matangda khana nainaba laikhre amarom dangarang pangthokiba mifam aduda MLA how kholat kipgena mahaki kendra da leminari ba community singi marakta nungsi chana ba phibam purakna bagi wafam kaya mayek sengna thamladuna santi amasung progress leina bagi damakta unity habasi yamna maru oi community singi marakta wakhal tamina ba amasung cooperation pinaba mathoktai haina su phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Pung kunmarigi manungda mioi chamaga yangkhai mathoi positive oire apunba listing ahumga chani homphumanga yaure Haukiba pung kunmari asigi manungda dengue Laichat asigi punna mioi chamaga yangkhai mathoi positive oirakhibaga loinana punna positive masing su lising ahumga chani homphumanga sure press na phangwa paugi matung inna haukiba pung kunmari ki manungda punna mioi chamaga yangkhai mathoi positive oikhiba asigi manungda Imphal West mioi Marfudara taret positive oikhibaga loinana district asida apunba positive masing su lising aniga chani marfumanga yaure Imphal West district ki mathangda hariba matam asigi manungda Imphal East mioi kuntra taruk nauna dengue positive oiba thingnarakhibaga loinana district asida su dengue Laichat asigi apunba positive masing Jaungaga humdra taret yaure Ahum subada Bisnupur district nauna mioi mari positive oiba thingnarakhibaga loinana district asida punna positive oiba masing Marfudara humdo yaukhibaga loinana district asida Laichat asina maram oiduna mioi amasu laikhidabani haukiba pung kunmari asigi manungda Kakching district mioi ani positive oiba thingnarakhibaga loinana district asida Laichat asigi apunma masing nifumari yaure Ukhrul district su nauna mioi mari positive oiba thingnarakhibaga loinana apunma masing nifu yaure Chandel district su mioi ahum positive oiba thingnarakhibaga loinana apunma masing nifu yaukre Manipuri ki nupi ama yauna mari Mumbai da zat kanglup naiba mongda tamthina fukre Haukiba yumsa kaisa numit ki numidangda Mumbai ki Kharavanda da Manipuri ki chahi nauribi ngachonwan saiza kaubat nupi macha ama yauna Thansairam Simre Solan Kumai amasung ruhe hor kongshung kaubat nupa macha ahum yauna punna makhoi mari zat kanglup naiba mongda tamthina fukre hari Pao asina makhatana haribana numit adugi numidangda park ta khamduna leba bike ama Solan Khomuyana phamnaba tawbada soiduna tukibadagi mafam adu leramba local gi youth tara rom changsilaklaga khana chenabagi thodok adu thokibani mafam adugi youth sing aduna makoibu zat kangbu naiba mongda ngang saktuna yamna tamthina fuki thodok adu bu hoba singi makhedagi fongdok lebana asingba thodok sing asi North India gi miyam singda yamna toina chathaba hingsa gi thodok singi manung chanani thodok adu gi matangda victims singi makhedagi mari leneriba khara police station da makoibu tamthina fu cherakhiba miyosing adu gi mathakta FIR loss tongnaba complaint file tawrabasu Police na delay tawdana karimata thausadana leire hari Delhi da attack tawnaba training fanglaba ISIS ki terrorist ni chingnaba mioi ani police na fare Delhi da attack tawnaba training fanglaba ISIS ki terrorist ni chingnaba mioi ani fare Delhi police special ngarang phongdorapagi matung ena ISIS model ama tugaiba ngamkhibaga loinana tongan ba makhagi attack singda suicide attack fawagi training fanglaba terrorist ni chingnaba mioi ani fabangamle hari farba mioi ani adu Bhopal dagi ngaktani Delhi police na mafam adugi Sadiq Nagar amasung Bhopal da joint operation ani chathabada makhoi ani fabangamkhibani senior police officer amana phongdorapagi matung ena additional commissioner promote amasung
ACP Lantimo Nagi Luchingma Makada operation adu chathakibani ahanba investigation gi matung ina makoi ani ISIS kap mari lene haiba khangmangam kibani loinana Delhi da achoba terror strike athanaba plan toba horam ki hari makoi degi electronic device kaya amadi mari lene ba chechang kaya amaso fagat pangam ki makoi ani faki ba aduna Delhi da terror attack achoba ama toramba yaba adu ngaktopangam khre hari farba mioi ani adugi manungda amadi Adam wi haiba khangmangam le aduga atopa amagi maming khangdonaba agency singi makhedagi kan honari makhoina leramba mafam sing adu red chathabada khulai amasung nomai maru kaya amasu fagot pangam ki loinana makhoi anigi matakta makhata na investigation chathabasu haure hari IDP singna lainaba saramba yum PR lakhibadagi lepagum tawre haina birena phongdorakli Lengak Laringai Matamda Tongan Tongama Mafam Singda IDP Singla Lainaba Yum Saba Horamba Adu President Rules Lakibadigi Lepagum Tawre Haina former Chief Minister N Virena Phongdokrai Manipur Apunbalup Amasung Uripok Apunbalupi Loop Anina Sinduna Imphal West Ki Langol Ningthau Laibungda Lamboy Khongnang Khong Amasung Langol Lema Khulenda Hang Liba Relief Camp Taleriba IDP Ningo Singbu Chakaubugi Thoronga Mari Lerena Phongdokibani Ningol Chakaubugi Thoram Aduda Relief Camp Ani Asida Changjafam Lauduna Ladibi Ningol Chatruk Lom Saruyaki Thoram Aduda Hanagi Chief Minister N Viren Makhatara Duna Lengak Leringai Matamda IDP Singbu Mayumayumda Halhanaba Kanba Mawongda Tabak Pakat Pahorami Hauzikti IDP Singbu Mayumayumda Halhanbagi Tabak Thoram Sing Ningthina Pakatabugum Tawre Hauzik Relief Camp Taleriba Sing Asi Irang Namaram Oiraga Mayumayum Thadoktuna Lakpani Maram Aduna Makoibu Matam Chubada Miyamna Sawatpam Thoi Mahaki Oina Lengak Labor Litaba Tidana Relief Camp Taleriba IDP Singi Damak Angam Mateng Tawgani Haina Phongdokhi Manipur Police na lagaw maru listing amaga chama fagat pangam khre Handak Diwali kumai gi mangwina na ningo Chakauba numit phaba Manipur gi tongan maphamda pakshana lagaw khabagi tabak chatharakpada Manipur Police na chathakiba akhanaba drive amada punna lagaw maru listing amaga chama fagat pangam khre Police ki E-PAO sina hai chathakiba drive aduda lagaw maru dat natana lagaw khabada sizinaba thomuk amadi layum na chingba singsu fagat ki hari amaromda Manipur Police ki kangbuna ngara mioi marina tata truck anida ain kana pusilapa kwa maru kesi lising nipanga marfudara mapan fagat pangamde hari Manipur Police amadi Custom Division Imphal gi kanguna ain gi wangmada kwa maru sing asi pusilakle habigi paw phungbadagi makhatana thejin humjinbagi thabak chathabada kwa maru sing asi fagat pangam khibani hari kwa maru sing asi Chakatara nithoi panba tata truck registration number WB 26D 0886 Samadi Asok Leyland truck bearing number AS26C 9521 asida pusilakpani loinana gari adubu thorakpa driver ani amadi makhoigal loinarakpa mioi ahum fagat pangamkhi hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba paw amuka hana pizari Relief Camp Taleriba Singi Masagi Mayumda Hanjandri Pawadi Manipurda Santi Hanjalakle Habayaroi Hana Bimola Phongdokrai Nongmaitem Alex Pung Makhongda Nongmaina Kaplambada Chenaba Singi Mathakta Matik Chaba Excel Lokat Piyu Hana Apopi Mumada Phongdorakli Gangpokpi District Laminary Ba Community Singi Marakta Hena Nungshi Chanaba Pibam Puraknaba Chaklen Yauna Mipam Pangthokrai Matang asida Loyalam E-PAO na namitangi pau bibil lazare tabiri bakutimapu amuka hana kurumjani